Thadou Inpi Manipur gi Thouwong Kuki Inpina Pendre Kuki Lusingba singi ayaba yauduna thabak tawrakpasing Kuki gi yeknavani lawgane Kuki Inpi Thadou Inpi Manipur team gi miyoi taraga tarukna saba mihut kangbu ama handak Imphal da satuna mitai CSO singa unaduna wari sanakiba adubu Kuki Inpi Manipur na kanna yaningdaba phongdorokle Kuki Inpi Manipur na thadorokpa cherol amada legitimate oiba Kuki Lusingba singi ayaba yauduna Thadou Inpi Manipur amasung lanai miyoi sing natraga entity amatana Kuki miyamgi mahut sinaba honaraglawade makoibu Kuki miyamgi yeknavani haina lawgani haire Pistoki mingda hauziki oidiba matam amade phibam asida Imphal da chatpa haibasi serious oiba question amane maramdi Kuki misam mihoi kaya hauzik awaba kaya mayoknare mihoi kaya na mayum laitana relief camp singda sangjafam lawduna laire amade mihoi kaya hatpikre pumnamak asigi achumba wayel fangnaba apunbagi pangal sagatkadaba matam asida unauthorized oiba mawongda dialogue sathanaba honaba asi achumba khongthang ama natte haire Toukhre tabagi wakhal leiba miyoi sing miyamgi thazaba hatpa miyoi sing amade masana masabu lusingbani haiba miyoi natraga mihut singna kaidongnungda ingtapa purakpa ngamgadaba natte community na yaba miyoi singna mihut ama oiduna wari sanaraba matamda Kuki miyamna mayoknariba awaba asi kokpa ngamgadaba ne maram asina achengba Kuki miyamgi voice khaktamak tabiyo community gi demand bu na thaiduna punaba honaba singi wa tabiganu hainasu Kuki Inpi Manipur na makhatana phongdorokle Kukisingna ngasi Ayuktagi National Highway to Imphal Dimapur Matam Kaktana economic blockade ki Khongjang Changsinba Houkhre Naga lambi fauduna German road amadi Tiger road semba yaroi lambi asi illegal drugs sing puthok pusin tawba yaroi Naga singi ngamkhaida suspension of operation sugi camp sing thamba yaroi haiba davi kaya tanduna hauji Naga Foothills Coordinating Committee FNCC na chin Kuki zo singi lambi fauna famoidiba Kangpokpi amade Songpi Churachandpur lambi Athingba thamduna sathariba ban asigi mayokta Working Committee of Kuki Civil Society Organization WCKCSO na ngasi ayuk pung 3 taba matamdagi Asian Highway amasu oidiba National Highway to Imphal Dimapur lambi paringda matam kaktaba economic blockade ki Khongjang Changsinba Houkhre ngasi ayuk Kangpokpi district ta masing yamlaba nupi singna lambi da thoktuna lambi da lakpa gari sing check tawbaga loinana pochai puduna lakpa gari sing Athingba thamkhe Emergency service amade medical transport singde Athingba du da concern khide panba yabade working committee of the Kuki Civil Society Organization na tha asigi tarukta Kuki zo singna sathok sesin tawbada naga singna Athingba thamliba se pung kunthra taruki manungda komthoktrabade National Highway 2 da total blockade ki Khongjang changsilagani haina khangan khibasu laikhrabane press na phangba pawgi matungina de National Highway 37 Imphal Jiribam lambi paring asidasu economic blockade ki Khongjang asi working committee of the Kuki Civil Society Organization ge lising makhada sathaba horagani haire point ahumda Leingakka Yanaba Pirakpadagi FNCC ki Khongjang Handokhre Leingakka yanakhiba maru oiba point sing Tiger Road German Road sembada Leingakna yaba pikhiba leite yengsilaga action lawraga ne su agreement designated camp singi matangda naga singna singnariba wafam state Leingakna center ga kupna khanaraga ne Popi thaba mafam sing amuganna survey tawduna mangan bagi thabak satharaga ne Foothill Naga Coordination Committee FNCC amasung Manipur Leingak anigi marakta yanaba Pirakpadagi July 19 dagi Naga area da Kuki changba thingbagi Khongjang changsilamba du Handokhre Manipur Leingaki maikaidagi FNCC da wari sananaba khangalakpadagi ngasi nungthil pung 3 tabada FNCC gi mihut kangbu amaga Manipur Leingakka Secretariat South Block ta leiba Commissioner Home and Ashok Kumar gi office ta wari sanabada nakalani gi marakta yasinaba ma purakpa ngamkhibane Manipur Leingakki maikaida Commissioner kam Secretary Home and Ashok Kumar aduga FNCC gi maikaida Joint Tribes Council gi General Secretary Dr. Aku Niumi FNCC gi Secretary B. Robin Kaboy Tangkhul Naga Foothills Organization gi Nomination Convener Nelson Chithungamasung Kaubru Range Liangmai Women Union gi Co-Convener C.I. Wiriyan Jenluna punna khuyak piduna thadorokpa cherol amada FNCC na taliba demand ga mari lainana point ahumda nakalani gi marakta yasinaba purakpa ngamkhe nakalani gi marakta han boina yanakhiba wafam de Tiger natraga German Road ko balambi ama semna bagi matangda state Leingakki maikaidagi ayaba pikhiba leite asigumba illegal construction amade tholiba maming asigi matangda kumna yengsilaba matung chapsaba legal action lawgani amade thabak asida ayaba piroi haibasine ani suba yanakhiba wafamde Foothill area da leiriba naga singna nungaitriba singnariba su agreement designated camp sing asina singba wafam ase
State Leingaknasu Haksinna Lawbaga Loinana Athuba Matamda Masagi Matangda Government of India ga wari sanaragani haina Leingakki Maikaidagi Thazaba Pikibane Aroiba Madi Ahum Suba Poina Nagagi Lamda illegal oina popi pambising Thazilakle Haiba Wapamasene Illegal oina popi pambising Thabagi Tabak Sathari Haiba Wapamase Nakal Animagna Yanabaga Loinana NDPS Ek Amasung PIT NDPS Eki Makada State Leingakna illegal oina popi pambi Tharibasingi Matakta Akanba action Loukhre Leingakki war on drug ki Makada State Leingakna popi Amade Ganja Thabasing Lemna Tharoi Haibagi Thazaba Piraduna Illegal popi plantation Taubasing State Police Amasung NCB Gumba Central Agency na Yantatuna Mangan Bagi Thabak Sathare Adubu Masigi Matakta State Asida popi Amadi Ganja Thaba Mapamsing Survey Taubaga Loinana Mangan Bagi Thabak Sathagani Haibagi Thazabasu Leingakki Maikaidagi Thamkhe Mathaki Wapamsing Asida Nakalanigi Marakta Yanaba Pirakpadagi Kudaktagi FNCC na Changsinba blockade agitation Handokhre haina su yanakhe UNC na Athingba Pirakpadagi Ashang Kasar Indigenous Peoples Forum gi President Famdagi Resign Toukhre Hayeng Imphal gi City Convention da pangthoknaba Thaurang Tauriba World Indigenous Day gi Thauramda Naga Furup ki miyoi amata saruk yaba yaroi haiduna United Naga Council UNC na Athingba thamkhibaga loinana Thauram adubu pangthoknaba hotnabada chauba thaudang lauramba Indigenous Peoples Forum Manipur IPFM gi President Ashang Kasar mahakna pairamba President gi fam thadokhibaga loinana Thauram aduda saruk yararoi haikhre Hiram asiga mari leinana ngarang Ashang Kasar na mahakna fam thadokpagi cherol ama Indigenous Peoples Forum gi Vice President da pisinkhre Fam thadokpagi cherol aduda pallibade hayeng Imphal da pangthokodoribo World Indigenous Forum Day 2025 ki thauramasi Naga gi apex body ama woideba UNC na Loukhre Phirep amade makhoi wakhalo na dubu ikai khumnaba utuna fam thadokpagi Phirep asi lobani haire nakal amaromda Northeast Indigenous Peoples Forum NEIPF Guwahati Head Office Assam gi Chairman Anup Chetiana khuyek piduna thadorokpa Cherol amana hairibade UNC na World Indigenous Day 2025 ki thoram Imphal da pangthokna bahonabada achouba thaudang lauriba Ashang Kasar da kihanbagi thabak sathariba si yaningde angakpa phawwe Naga Furup ki Chilinauk sing amade CSO sing nasu IPFM na lauriba thaudang asibu khangbiduna handak thorokliba wafam ase Laibak miyam gi mamangda seranana chatkhidanaba hotnaminasi haina phongdorokle Chairak asida Indigenous Peoples Forum Manipur IPFM gi President oiramba Ashang Kasar na President gi fam thadokhibaga loinana Vice President oina Thopuramba Rohan Filemna Indigenous Peoples Forum Manipur gi Vice President in charge gi fam puba Houkhre haire Gaza Khudum Channaba Warep Loukhre Israel Defense Force na Gaza City Khudum Channaba gi thaurang ama Israel gi Security Cabinet na ayaba pikhre Thaurang asina maram moiraga Gaza da makhata na akanba mawongda khutthoknarakpa yabagi phibam da leire Security Cabinet ki mifam ama Ngasi pung amarom chumna pangthoklaba matungda Gaza City Khudum Channaba gi thaurang ayaba pikhibane Israel gi Prime Minister Benjamin Netanyahu na su ngarang Gaza Street ki mafam pumnamak Khudum chalagani haina phongdokpa laikhrabane